Lakhipur online putok saba February ki tangkun mathoi irai numit ki Khomjinba Pao tabirasi. Ahan bada maroi Pao. BJP ki luchingbi Rekha Gupta Delhi ki anuba CM oina arang basak lokre. Hanagi Congress President Sonia Gandhi khanghodana masa ngamakta badagi hospital da admit tawkre. Naharol Khorirol Silup Assam Lakhipur ki nipunipan subong mapok kumon hodok pagi tauram Silup ki sangli na pangthokre. Silchar Tarapur Overbridge mathakta Maruti gari ama khanghodana mai horakpada miyam mi painakre. Firoz Ahmad Chaudhary na manung matam chadana laikhitabada AMMYF na awapa phangdokre. Singirbon High School da Beti Bachao Beti Padhao gi tara subak kumon thorom pangthokre. Amasung Elon Musk na mahaki X da Grok 3 AI hapsinduna X account leba khuding da lemna pangalle. Haujik mapungweba pauta birase. BJP ki luchingbi Rekha Gupta Delhi ki anuba CM oina ngarang wasak lokre. Delhi ki Ramlila Maidan da pangthokiba thoramda Delhi ki Lieutenant Governor BK Saxena na wasak lawanki. Thoramda Cabinet Mantri taruk amasu wasak lauki. Delhi ki nupi CM Oikhibi Singh, Sushma Swaraj, Sheila Dikshit amadi ATC Marlena ki matungda Rekha Gupta na Delhi ki mari suba nupi CM ni. Thauramda Pradhan Mantri Narendra Modi amadi ate BJP amadi NDA ki luchingba kayana saruk jakhe. Delhi University Students Union Dusugi lising amaga chamapan marputra President ki pampairami. Daulat Ram College ki Commerce Graduate ni aduga matungda Chaudhary Charan Singh University dagi LLB loisinki. Municipal Corporation of Delhi MCD ki ahumlak councillor oirami. Delhi ki Manish Gupta kauba businessman amaga yumanduna machanupa Nikunj amadi machanupi Harshita ga leminari. Former Congress President Sonia Gandhi khanghodana masang ngamaktabadagi ngarang Gangaram Hospital Delhi da admit tawkre. Adumainamak mahaki haksangi pibam thoina aruba pibam di oidre hairi. Panba yai Sonia Gandhi haukiba December da masagi chahi 79 sukre. Naharol Khorirol Silup Assam Lakhipur ki nipunipan subong mapok komon hodokpagi thoram ngarang sagol senumita Silup ki sanglin da pangthokre. Silup ki President Thokchom Bishwanath na mipam mapoiduna pangthokiba thoramda Ingudam Binod na mithonglen aduga Ingudam Satish Chandra na ikai khumnajaba mithong oina saruk jakhi. Thoromga mari leinana Ingudam Binod, Ingudam Satish Chandra, Thokchom Bishwanath, Wahengbam Binoy, Longjam Gopendra amadi Changkhramai Bidit na chingba miyoising wangangki. Naharol Khorirol Silup Assam ki mapok komon gi mapongweba sahitya gi thoramdi yausang matungda pangthoklagani haina Silup ki Secretary Wahengbam Binoy na khanghalakli. Society ki student yaure, loan ki yaure. Khorirol Silup na sokta ba mata laite. Adu kisibu malok sigi koi nipuni pan surak ba haibase. Koi gi miyoy bi so chahi nipuni pan surak bagi koi macha sing chaw dana pakang tharpa tan yamo wali. Chahi ani ki matungda 2027 da chahi yang kai mapung phado. Naharol Khorirol Silup da nasigi thokdumi da sita pangthokada basi ekoi na postpone tawba. Ari uri function na sita magtawraga aduga mapung oiba thoram open session ama literary program na sinasi ekoi tani kharani ki matungda haibati ekoi yausang loiraga madu kampung na nagi lamata everybody sinphan na ekoi sinjabani maramdi ekoi na postpone tawai maramdi ekoi ki minister Kaushik Rai si ekoi ki Egon conference da yang yawan jadi ba malam di ekoi ki Khorirol ki maling chambala le ba lam nayam sigi building ma ekoi sahadana yang masih building si sahara di ekoi da Khorirol ki setrok lagi komsuai gani ai ba building si ai pada sabagi karama wede hai ba se ekoi body na loje maju ki suggestion ke aso jaga lam ekoi kunthra ki banda shaba library ki thak se phajana amamam da tawun tik thogi mail 400 sa
लारिक मसिंग मिलियन तरीक तक हिरले कया थुना पिजप तो अखोजी लारिक खतंग लाइबसिदा लारिक पोस्ता तरा हुंगोइनी कोई लंगशिप बमनना मोइदा तो लंगशियम गदरा मोशोना मोइ लंगशियम मोशोना पिजप तो तरा मोइ फजना कदा दन करी शोजी तक तो फजना जे मोइ अखोजी दी जेंजनो मिसु लेले सरकार थममनी कोइदा अदु ngasi बाव कोइ मसिगी के सुमती ai yam section ni ro angang singai ni kana chudi ro haini larik simatan di khadira no koi masigi tam de thambi labni na no koi masigi tam de khaditang ईश्वर मगनी याने खल लगा अगर इमाज पा मगनी याने खल लगा मसी कितन पिटप तो वैसे आई मसी या पामी नाडो खोदिरो सिलुबसु कंखिदन मयोन चोंगनबा नहोना मसामरिन पदनबा अदु माकी लेनमना माकी मेडिसिनबा अदु प्रभु की मफमदा ईश्वर की मफमदा आइना कुरंजे बगलना मयाम पुनंकु तरामना Lensimbiu ima mahai larebi mahai larebi mahai larebi mamla bathamoida mangapi nabiu khanda udakaya tapi tambiu mamla bathamoida mangapi nabiu khanda udakaya tapi tambiu ngarang sagol se nimita silchar tarapur overbridge mathakta maruti gari ama khanghodana mai horak pathangna badagi lambi da chalamba mayam mipainakre khudakta fire brigade ta pau pibadagi tarapur outpost ki police ki miniyoi singaloina na laktuna gari atu makhata na mai chak padagi kalhore matam kharagi oina silchar tarapur overbridge mathakta traffic jam thokki pawa se iba phawbada gari atu kari karam na mai horakki banu haiba khangba ngamdri aduga gari gi mapusu gari atu thadoktuna chatkibani haire February ki tang 18 nungthul ki pungmari taba matamda Singirbon Cooperative Complex Community Hall da Bhairab Nagar Joynagar gi Firoz Ahmad Chaudhary na manung matam chadana leikidabada Assam Manipuri Muslim Youth Front AMMYF na awaba phongthokpagi mifam ama pangthokre mifam asida front ki president Jamir Ahmad Chaudhary General Secretary Jiaur Rahman Mufti Kabi Tahir Sajabam Potharaba Oza Kutub Uddin Kaji Executive Member Jamir Hussain Front ki Literary Secretary Ahmed Hassan Maulana Nur Uddin Kazi Maulana Abdul Ghani Baharul Islam Mazumdar Abdul Sahid Kaji Waziuddin Kazi Amadi Khungang asigi atay miyoy kaya su saruk jaduna awapa phongdok minakhi mifam asida Jamir Hussain amadi Front ki President Jamir Ahmad Chaudhary na Assam Manipuri Muslim Youth Front ki achangba thomi leikidraba Firoz Ahmad Chaudhary ki matangda wangangkhi aroibada Maulana Nur Uddin Kazi na dua tawduna mifam adu loisinki mahaki loinabi pikliba machanupa ani amadi machil manaw sing lahori Lakhipur ICDS project amasung Singirbon High School na kusamnaduna Singirbon High School ki auditorium da Beti Bachao Beti Padhao gi tara suba common thorom ngarang pangthokre school asigi ojamako Muhammad Jamaluddin na mayai tangba lokhiba thorom da potharaba ojamako K Champalal N Dhananjoy Oja KH Malarani K Bandana Sharma supervisor Lakhipur ICDS project Hanif Mazumdar, Social Activist, Bemcha Devi, Asa Supervisor, Brajamani Devi, Puspa Devi na chingba miyoi singna daistapam ki. K Bandana Sharma na bahudok piraduna Women Health and Hygiene gi matangda wangang ki. Oza Malarani na Beti Bachao Beti Padhao scheme masigi matangda wapam khara thambi ki. Mipamapu oikiba Oza Jamaluddin na Manipuri samastadi Beti Bachao Beti Padhao ga loinana Beta Bachao Beta Padhao ki scheme su chathabagi matam oirakle haiki thorom gi ani suba sarukta layekpa hendanaba quiz competition amadi Manipuri solo dance competition pangthokhi layekpa ki kanglop singda TA Sanatombi amadi Prakriti Sharmana ahanba mana lawki Oja K Karuna Murti Misrana quiz master oikiba quiz competition da M Albina gi kanglupna ahanba mana dance competition da CH Anjali ki kanglupna ahanba mana phangki
OpenAI gi ChatGPT, Google gi Gemini amasung China gi DeepSeek na chingba artificial intelligence chatbot singi matungda hauzik inauna hana Twitter koramba hauzikna X hairiba company asigi XAI na Grok 3 haina mingthonba anuba computer program ama launch tawkhre masi X account leiba khudingmakna sel tingdana feature khudingmak sijenaba yagani haina X ki mapu Elon Musk na phongdokli nungairaba pau yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numidangi pung 8 phoba layengjari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai aduga loinana Energy Healing Center asida arikwa mamalda full body computerized diagnose toba amadi layengba yaragani Lengsin Biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani Advance booking ki damak mobile number 9395732456 number asida call to birak namaning singjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruiba paw amukhanna BJP gi luchingbi Rekha Gupta Delhi gi anuba CM oina arangba saklokre Hanagi Congress President Sonia Gandhi khanghodana masang ngamaktabadagi hospital de admit tawkhre Naharol Khorirol Silup Assam Lakhipur gi nipuni pan suboma pokomon hodokpagi thoram Silup ki sanglena pangthokre Silchar Tarapur overbridge mathakta Maruti gari ama khanghodana mai horakpada miyam mi painakre Firoz Ahmad Chaudhary na manung matam chadana laikhitabada AMMYF na awapa phangdokre Singirbon High School da Beti Bachao Beti Padhao gi tara suba common thorom pangthokre sung Elon Musk na mahaki X da Grok 3 AI hapsinduna X account leiba khuding da lemna phangalle Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare